National Highway number 37 Imphal Ziribam lambi pakthok changthokpagi thabakna maram oiraga sokhalaba lamsingi compensation matam chana pidabagi mayokta ngasi ayuktagi highway asida chatharakiba matam kaktaba ban handokre ban handokhibaga mari lenana affected land owners committee gi chairman Wilson Kamaina fungdorakpagi matungina chief minister na arepa ama puraklagani amadi tang 13 wari sananaba hairakpadagi ban asi khudaktagi matam kharagi oina komthokpani Karigumba CM ga wari sanaraba matungda yanaba purakpa ngamdaba tarabadi makhatana khongjang changsingani hairi panbayabadi ban adu Longmai area affected land owners committee nangarang ahing nongyaidagi kokhibani ban asina maram oiraga ngasi ayuki matamda district asigi Longmai area da paikhatliba national projects ke thabak thoram sing leplure amadi Noni district headquarter da mahosagi punsida chauna akaiba thokhi Ban Sagatpa Singna Lambi the tire may Thadana Lambi Thing Badagi, Kongjang Changsan K, Kongjang Asanamaram Oiduna, Lambi da Makal Kuding Maki, Gadiamata Chana Rudre. Hill Area Committee Chairman Nungba SCG MLA Mahagna Equigi Maraktala E Haraga Wari Sanaduna Chief Minister Banglo Asida Date 16 Asida Wari Sananabagidamakta assurance sobire madugi matung oiduna aikoina masigi ban blockade aikoina shut down tawribase aikoi call off tawre adoga masi ase aikoi gi thajabado pirakpa ngamdaradi aikoina masigi manung asida aikoina aikoi gi chathagadaba yamna aruba aikoi gi achetpa khongsat ado amaka chathagani aikoi gi total shut down aikoi gi indefinite blockade ase amaka chathagani